ꯑꯌꯥ ꯑꯄꯥ ꯂꯥꯛꯏꯁꯦ ꯈꯪꯗꯦꯅꯦ ꯃꯥ ꯀꯅꯥꯅꯣ ꯁꯦ ꯀꯅꯥꯅꯣ ꯁꯦ ꯍꯔꯥꯎꯔꯕꯣ ꯍꯔꯥꯎꯔꯕꯣ ꯑꯄꯥ ꯂꯥꯛꯄꯁꯦ ꯍꯔꯥꯎꯕ꯭ꯔꯣ Papa. Này papa. Mesti jago moi. Ada di. Hello. Hah? Ada sekti hai ke hai si dia. Hello aja. Hello. Hah? Apa lagi bisa boleh? He's Dukaan hongke apa gitu. ꯃꯌꯥꯝ ꯃꯄꯥ ꯃꯆꯥ ꯍꯧꯖꯤꯛ ꯀꯟꯅ ꯃꯈꯥ ꯀꯨꯝꯊꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯖꯅꯤꯅ ꯑꯩꯅ ꯄꯥꯈꯠꯂꯦ ꯁꯣꯝꯗ ꯑꯉꯥꯡ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ ꯌꯥꯗꯦ ꯁꯤꯅ ꯏꯔꯣꯝꯕ ꯀꯟꯅ ꯐꯨꯠꯂꯤꯅꯦ ꯀꯩꯀꯩ ꯂꯩꯔꯛꯀꯦ ꯌꯦꯡꯁꯤ ꯑꯩ ꯋꯥꯅ ꯏꯟꯖꯥꯡ ꯂꯩꯒꯟꯕꯅꯦ ꯑꯩꯃꯨꯛ ꯂꯩꯔꯛꯇꯣꯏꯔꯥ ꯂꯩꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯅꯨꯅꯨ ꯅꯪ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯀꯌꯥꯝ ꯆꯥꯔꯦ ꯍꯥꯏꯔꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯀꯩꯗꯧꯕꯩ ꯄꯤꯖꯗꯣꯏꯅꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ ꯐꯕ꯭ꯔꯣ ꯍꯥ ꯑꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ ꯐꯕ꯭ꯔꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ ꯐꯠꯇꯦꯅꯦ ꯑꯩꯅ ꯄꯤꯖꯗ꯭ꯔꯤꯅꯤꯅꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔ ꯀꯅꯥꯅ ꯋꯥꯏ ꯃꯃꯥꯅ ꯋꯥꯏꯅꯦ ꯃꯃꯥꯅ ꯋꯥꯏꯅꯦ ꯁꯣꯟꯗ ꯑꯇꯩ ꯑꯆꯥꯄꯣꯠꯇꯤ ꯀꯗꯥꯏ ꯄꯨꯇꯨ ꯂꯩꯔꯛꯏꯔꯣ ꯄꯨꯇꯨꯁꯦ ꯅꯣꯅꯤꯒꯤ ꯆꯥꯔꯅꯤꯍꯦ ꯀꯌꯥꯝ ꯄꯤꯖꯔꯛꯏꯅꯣ ꯅꯪ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯅꯥ ꯑꯩ ꯏꯊꯟꯇ ꯂꯩꯕꯁꯤꯒꯅꯦ ꯋꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯄꯤꯖꯗ꯭ꯔꯤ ꯅꯪ ꯃꯀꯣꯏꯒ ꯃꯁꯝꯒꯗꯣ ꯑꯝꯇ ꯀꯛꯎꯕ ꯃꯀꯣꯏꯒ ꯃꯁꯝꯁꯦ ꯀꯛꯎ ꯍꯥꯏꯕꯗ ꯉꯥꯡꯅꯕꯗ ꯋꯥꯔꯦ ꯑꯩꯁꯤꯗꯤ ꯀꯔꯤ ꯃꯥꯜꯂꯦ ꯍꯥꯃꯦꯡ ꯃꯥꯜꯂꯦ ꯍꯥꯏꯕ ꯅꯣꯏ ꯄꯄꯥꯗ ꯍꯥꯏꯔꯣ ꯆꯣ ꯏꯔꯨꯊꯣꯛꯎꯔꯣ ꯆꯠꯂꯨ ꯍꯥꯏꯌꯣ ꯃꯣꯠꯂꯦ ꯍꯥꯏꯌꯣ ꯌꯥꯝꯅ ꯍꯥꯏꯔꯣ ꯄꯄꯥꯗ 이쪽으로 봐봐 하러 ꯃꯄꯥꯗꯤ ꯉꯁꯥꯏꯅ ꯃꯃꯥꯟꯅꯕ ꯂꯥꯛꯇꯅ ꯀꯣꯏꯕ ꯆꯠꯈꯔꯦ ꯑꯩ ꯐꯅꯦꯛ ꯁꯦꯠꯂꯒ ꯊꯣꯔꯛꯏꯅꯦ ꯉꯁꯤꯗꯤ ꯖꯦꯟ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯆꯠꯊꯣꯛꯏꯅꯦ ꯆꯠꯄꯔꯤ ꯑꯣꯏꯔꯦ ꯆꯥꯗꯕ ꯀꯨꯏꯔꯦ ꯌꯦꯟ ꯂꯧꯕ ꯊꯣꯔꯛꯏꯅꯤ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯉꯁꯤꯗꯤ ꯃꯉꯥꯜꯂꯩꯕꯤꯁꯦ ꯂꯝ ꯍꯦꯜꯂꯦ ꯃꯄꯥꯒꯁꯨ ꯉꯁꯤꯗꯤ ꯃꯉꯥꯜꯂꯩꯕꯤꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯅꯤ ꯆꯠꯂꯤꯕ ꯍꯥ ꯂꯝ ꯍꯦꯟꯒꯅꯨ ꯃꯣꯖꯥꯔꯣ ꯂꯩꯉꯣꯏ ꯆꯪꯉꯅꯤ ꯌꯦꯟꯁꯦ ꯏꯁꯀꯤꯟ ꯑꯈꯣꯛꯄꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯇꯦ खर लाम चतोइने स्वाइ लेबिसिंसे स्किन याउदबदो मयाम येन थोंबो कुइरे चादबा अदुना येन थोंजरी मतुंगदा उरबा मीसिंजन मीनने को खोइदा लाकबे केमसु बिजदे मीसिंसे खंगबा ममांगदसु को अदुनाने मोनि बिहुगी केका पिरि पिथांग धादो अदुना आइने खल्लेबा को मोय टेंगुर अममम पिरगे ओइजेटसे ममांग केकादे पिबो ngमरो खादि ओइजेटसे पिरगे को हाइदे मोय पिरको कांगबुदो पिरगे खल्ले तो इसे कदा थोंगौरे सेमबो खोटपा चांबा सेंगबा आइना मखोंग यावरकपदो फजना मंदु होतोकदन तौबदने मतम कुइया संगरे अदुनाने हौजिक मोय मपा मचा थोखि मपानदा मंगालेबि ngasiगी मपा लाकपगी हराउजबसिदि माना हाइकाद्रे मा अखोइना अमुरक्तन काखलकपदा वाइ मान काखलसे ngasiगी मंगा तरुरक सुरमनि इसासे वामना लोरमनि मा हाइबको पपा नुसी ममा नुसीदे पपागा लेगनी मा हाइबा ममा चखरो का हाइ एंगोंद खंगबा दो अंगांगनिना तौइ मिदना ngaktang एना बना पालो क्याम कुय लेबिना दो ngaktang तनी हाइबैना अदुम नोंगाला हनग्रनी अदुनिदा अदुनी म्याम आई फजना चा हिंजांग थोंजखिगे हाउनबा मैम हिंजांग से ngantana थोंदोक्चरे
ꯀꯣꯟꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯁꯞꯄꯣꯔꯠ ꯂꯥꯛꯆꯔꯒꯦ ꯏꯟꯖꯥꯡ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯦ ꯁꯤꯒꯗꯤ ꯅꯨꯡꯗꯥꯡ ꯑꯣꯏꯕꯅꯤꯅ ꯐꯣꯟꯒꯤ ꯂꯥꯏꯠꯁꯤꯗ ꯑꯩ ꯃꯣꯔꯣꯛꯁꯨ ꯌꯥꯝꯅ ꯍꯥꯞꯇꯦꯗ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯕ ꯃꯆꯨꯗꯣ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯦꯕ ꯂꯥꯞꯅ ꯒꯥꯔꯤ ꯇꯣꯡꯉꯒ ꯂꯥꯛꯑꯦ ꯃꯉꯥꯜꯂꯩꯕꯤ ꯇꯨꯝꯊꯔꯨꯔꯦ ꯆꯠꯍꯟꯗꯣꯏꯅꯦ ꯀꯥꯏꯗ ꯂꯩꯅꯣ ꯌꯦꯡꯍꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏꯗꯥꯒꯤ ꯄꯣꯠ ꯆꯩ ꯑꯃ ꯂꯧꯕ ꯂꯥꯛꯄꯅꯤ ꯂꯥꯛꯄ ꯄꯣꯠ ꯆꯩꯗꯨ ꯌꯥꯎꯔꯝꯗꯗꯅ ꯂꯧꯔꯛꯇ꯭ꯔꯦ 언니 시 오세 언니 오세 ꯇꯨꯝꯃꯨꯕꯒꯤ ꯂꯣꯏꯔꯦ ꯑꯉꯥꯡꯁꯦ ꯀꯔꯤ ꯂꯩꯒꯦ ꯈꯪꯗꯦ ꯁꯤꯗꯩꯁꯤꯗ ꯑꯩꯁꯨ ꯑꯃꯨꯛꯇ ꯂꯥꯛꯆꯗ꯭ꯔꯤ ꯌꯥꯝ ꯂꯥꯞꯄꯤꯗ ꯒꯣꯜꯄꯔꯥꯔꯣꯝꯗꯅꯤ ꯂꯩꯔꯤꯁꯦ ꯀꯔꯤꯝ ꯂꯩꯔꯣꯏꯗꯣꯏ ꯃꯤꯁꯦ ꯍꯣꯔꯦꯟꯗꯤ ꯃꯥꯛꯀꯤ ꯃꯊꯟꯇ ꯂꯩꯔꯍꯟꯈꯤꯗꯣꯏꯅꯦ ꯀꯔꯤꯝ ꯂꯩꯕꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯈꯪꯉꯕ ꯑꯄꯥꯅꯅꯦ ꯍꯣꯔꯦꯟ ꯀꯔꯤꯝ ꯂꯩꯕꯤꯔꯣꯏꯗꯣꯏꯅꯦ ꯑꯣ 사나이셔봐 ꯑꯉꯥꯡ ꯆꯪꯃꯤꯟꯅꯕ ꯉꯝꯗ꯭ꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯐꯝꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯏꯁꯄꯣꯔꯠꯁ ꯀꯩꯀꯥꯒꯤꯗ ꯌꯥꯝ ꯐꯕ ꯄꯣꯠ ꯆꯩ ꯍꯦꯛꯇ ꯑꯣꯏꯖꯥꯅꯤꯗ ꯅꯥꯇꯣꯟꯒ ꯂꯣꯏ ꯐꯨꯜꯂꯦ ꯐꯥꯟꯅꯨꯡ ꯁꯨꯝꯕꯁꯦ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯤꯕ ꯐꯝꯗꯣꯛꯑ ꯌꯦꯡꯉꯤꯅꯦ ꯑꯗꯨꯝ ꯃꯃꯥꯗ ꯂꯧꯔꯛꯎꯁꯦ ꯑꯝꯇ ꯚꯤꯗꯤꯑꯣ ꯃꯃꯥꯗ ꯂꯧꯔꯛꯎꯁꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯂꯧꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯂꯩꯒꯗ꯭ꯔꯣꯁꯦ ꯄꯥꯝꯕ꯭ꯔꯥ ꯏꯁ ꯑꯉꯥꯡꯁꯦ ꯌꯥꯝ ꯍꯩꯍꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯊꯝꯕ ꯗꯣ ꯂꯩꯌꯨ ꯗꯥ ꯂꯩꯌꯨ ꯌꯥꯝ ꯍꯥꯏꯕꯒꯤ ꯁꯤ ꯂꯩꯌꯨ ꯍꯥꯏ ꯑꯩ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯩꯈꯤꯕ ꯌꯥꯝ ꯍꯩ ꯑꯩ ꯍꯩꯇꯦꯗꯤ ꯍꯩꯇꯦ ꯁꯥꯎꯏꯆꯣ ꯍꯩꯇꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯣꯏꯕ ꯈꯨꯖꯥꯝꯁꯦ ꯁꯤ ꯌꯦꯡꯉꯣ ꯃꯃꯥꯗ ꯌꯦꯡꯉꯣ ꯃꯃꯥꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯏꯅꯦ ꯄꯥꯔꯛꯇ ꯀꯣꯏꯕ ꯑꯆꯥꯄꯣꯠ ꯄꯨꯁꯟꯕꯁꯨ ꯌꯥꯗꯦꯗꯣ ꯅꯨꯅꯤꯒ ꯃꯃꯥꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯅꯨꯄꯥꯈꯩꯒꯤ ꯂꯥꯏꯟ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯅ ꯆꯪꯉꯛꯇ꯭ꯔꯦ ꯄꯄꯥꯗꯣ ꯑꯌꯥ ꯅꯨꯡꯁꯤꯅꯦ 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 ꯃꯤ ꯈꯨꯖꯥꯝꯁꯦ ꯍꯟꯗꯛ ꯌꯥꯝ ꯂꯥꯛꯄ ꯌꯥꯗꯦꯗ ꯃꯤ ꯈꯨꯖꯥꯝꯁꯦ ꯌꯦꯡꯉꯣ What is your name? Huh? Turtle. Turtle. ꯁꯣꯝꯗ ꯉꯥꯛꯇꯪ ꯑꯗꯨꯝ ꯀꯣꯏꯊꯣꯛꯎꯔꯒ ꯍꯜꯂꯛꯑꯦ ꯃꯌꯥꯝꯁꯤꯅ ꯅꯣꯡꯉꯥꯜꯂꯒꯅꯤ ꯃꯄꯥꯒ ꯖꯥꯟꯅꯕꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦꯗ
ꯂꯥꯛꯀꯅꯨ ꯑꯀꯥꯏꯗ ꯑꯀꯥꯏꯗ ꯚꯤꯗꯤꯑꯣ ꯅꯝꯒꯅꯤ ꯑꯩ ꯌꯥꯎꯍꯜꯂꯨ ꯂꯥꯛꯀꯅꯨ 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 ꯖꯣꯏ ꯇꯧꯔꯣ ꯄꯄꯥꯗ ꯖꯣꯏ ꯇꯧꯔꯣ ꯄꯄꯥꯗ ꯖꯣꯏ ꯇꯧꯊꯣ ꯖꯣꯏ ꯇꯧꯔꯣ ꯄꯄꯥꯗ ꯖꯣꯏ 와우. 와우. Kutu ani se nungsidra yung papa sakidore tu gari lahe. Sakino. Mama. Ay go. Lakani malakani hai ye. Apa do? Lakani hai dudi apa na? La. ꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯦ ꯍꯟꯈ꯭ꯔꯦ ꯃꯇꯨ ꯃꯆꯥꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯖꯕ ꯅꯨꯡꯁꯤꯕꯁꯦ ꯉꯝꯖꯗꯕ ꯀꯔꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ 미지 ꯍꯥꯏꯕꯁꯦ ꯃꯤ ꯃꯌꯨꯝꯗꯕꯨ ꯑꯁꯨꯝꯅ ꯀꯩꯗꯧꯗꯣꯔꯤꯒꯦꯅꯦ ꯇꯧꯔꯒ 하늘비들은 항상 쓰니